अहनबद मरोइबा पाउ मार्जिंग पोलो कॉम्प्लेक्स चीफ मिनिस्टर एन बिरेन संगादुना मियामदा खुत्सिनख्रे थबक लेपगी खोंजंग चंगसिलिब एम्प्लॉई सिंगना हयेंगदगी मथौदा हंजिनद्रबदी नो वर्क नो पे की फिबम फाउबा लाकपा याय हाइना डेप्यूटी चीफ मिनिस्टर वाई जॉय कुमार न फोंदोखरे मणिपुर चमापन हुमद्रानिथोई स्टेबल फंगलब कामजोंग मणिपुर की स्पीकर इहान हाना लापदा मियामना हराव तयामना ओखरे ISTV पाउ मियंग ताबिरिबा सिंगु तराम नोकचेरी हुजिक पाउ सनोन फिजाई मिनिस्टर ऑफ टूरिज्म गवर्नमेंट ऑफ इंडिया के सेंथंग मखादा लुपा लाख चनीगा हुमफु हुमदोय दशमिक अमा मापल चंगना साबा मार्जिंग पोलो कॉम्प्लेक्स चीफ मिनिस्टर एन बिरेन संगादुना मियामदा खुत्सिनख्रे डिपार्टमेंट ऑफ टूरिज्म गवर्नमेंट ऑफ मणिपुर न सिंधुना इबुदो मार्जिंग खुबमदा पांगथोकिबा थौरम अदुदा टूरिज्म कॉर्पोरेशन ऑफ मणिपुर लिमिटेड की चेयरमैन MLA डॉक्टर सपम रंजन मणिपुर पोल्यूशन कंट्रोल बोर्ड की चेयरमैन MLA L राधा किशोर अमदी MLA KHH बिरेनसु सरुक्याखे इको नॉट्स अमदी रेस्टोरेंट अमा यावना संगादुना मियामदा खुत्सिनबगी थौरम असिदा चीफ मिनिस्टर एन बिरेन फोंगदोखिबदा लांगोल चिंगदगी हैंगांग चिंग अमदी कंगला फाउबदा केबल कार रोकवे थमनबा थबक पाखत्पा हौरे लांगोल चिंग की मथक्ता लुपा करोड़ 15 रोम चंगना सागदबा इम्फाल व्यू टावर की दमक वर्क ऑर्डर न चिंगबा पीखरे इबुदो मार्जिंग खुबंगी मखा थंगबा सरुक्ता पोलो ग्राउंड अमा सेमगतलगनी मपाल लमदगी लाकपा टूरिस्ट सिंगबो निंगतिना वेलकम तौनबा होटनबदा मियामगी थौदांग लई गवर्नमेंट असिना तुंगी मिरोल की पुंसिदा हेना क्वालिटी लैबा मसामो फबा अमदी सेंथोक लैना हिंगन्नबा होटनबा हाइबसिसु लैंगाक असिगी पांदमनी मरमदुना मियाम की चौखट थौरांग की थबक सिंह पाखत्पदा राजनीति तौबिदबा फगनी लाई हाक्तक्तगी तेंगदना लाकलबा तुरेल खोंगनुंग सिंह लैंगाक असिना तेंगबगी थबक सिंह पाखलिबा असिना इसिंग इचाउदगी मियामना अवाबा खरदंग ओइरबसु कोकपा ngamlagani हौजिक लोइशिनदना लेरिबा प्रोजेक्ट अमदि स्कीम क्यागी थबक सिंह अथुबा मतमदा लोइशिननबा सेंट्रल गवर्नमेंट की मरी लैनबा मिनिस्टरना फोटो कापतुना थरकनबसु खंगलकले मसिदा मियामनासु मपुंग फाना कॉर्पोरेशन पीबीयू हाइकी वर्ल्ड से अनौबी टूरिस्ट इवन याम कॉन्जेस्टेड सिटी ट्रांसपोर्टेशन से रोपवे सिले रोपवे कार्स अखोना मलेशिया चटपद तहरीबी चुम्नगी रोपवे नब डेस्टिनेशन मीदुना रोपवे तोंग अखोई फैमिली 5-10 से लाने से लांगोल चिंग समनदोइने लांगोल गवर्नमेंट हौरे ऑलरेडी वाक ऑर्डर लोरे इम्फाल व्यू लांगोल की मतों से कोई टावर सेमदोरी सिगी टावर से 15 करोड़ कायग्रे टेंडर ऑलमोस्ट लोरे टावर से मथक मैम कार इम्फाल व्यू से लोना पुनः से उदोने नुंदांगी सिटी की फजबा और अयुक नुंदिन की मधुगा इवदो मार्जिन की सामनाहनदोइने कोई अमरोमदा चीफ मिनिस्टर ना पार्लियामेंट्री सेक्रेटरी हापगी मतंगदा पॉलिटिकल पार्टी अमना ngangiba wafam sing asigi matangda phongdokladuna makoina lengang lingegi matamda parliamentary secretary happaduna aina yabani haiba aduga ngasigi lengak na hapliba sing asibuna aina yadabani haibasi nokningba fawi rajniti tawbada achumba asengba rajniti tawba fagani haiba wafam sing phongdokhi parliamentary secretary moigi mi oi matamda moi saka pai matamda yai loi bu hen gare अगर हो जाए कोई बाइक अंदर याद दी केस तो नहीं केस तो सुकुम मीना ताब यार होइदा वासिंगांग द फै हाइबनी आइना हाइबदि पॉलिटिक्स औरगसु रियलिटी द नसी अखोइना पॉलिटिक्स औरइसे लास्ट सही अमसिदा उरेना मणिपुर क्रमाइ तौरिगे सि सही अमद उरे ऑनरेबल प्राइम मिनिस्टर ना मान हराउ जबदु उरमनी इबदो मार्जिंग नै इबदो पाखंग नोंग बाव थैने इशोर से लैबनी अदु चुमन ससे अदुनने अखोइगी अनौबा लाक्सरिबा गवर्नमेंट सिना प्रजा मियाम की अवाना तारबा सोलना तारबा मयाम सिगी सेवा हाना तौगदबनी मोइगी फिबम हाना फगननगदबनी अखोइना ह्यूमन ओरिएंटेड ह्यूमन टच मियोइबगी मिनुंगसी मियोइबगी लॉन्चट हाना अखोइना पॉलिटिक्स सर्विस थौरम अपोइना सरुक याकिबा टूरिज्म कॉर्पोरेशन ऑफ मणिपुर लिमिटेड की चेयरमैन MLA डॉक्टर सपम रंजन फोंदोखिबदा टूरिज्म चाकल हन्नबा होटनबा सिदा लोकल पीपल सिंगी चावरबा थौदांग ले
Act is policy ki saruk ama oina lambi thong yauna semgat sagat pagi thabak kya paikhat liba asida tourism sector asisu yauhanduna Manipur da tourism industries hingat hanaba honaba tangai fade pumna ma asigi mathakta Manipur da tourism mapung fana na ba honaba da media singya choba thongdang lei haina su phongdokhi lamdam sida leiriba ichini now anlaman khwai pumna makki role achauba sigi develop tawna ba khajita yamna role achauba ma darka ta abra ina khanjai Manipur si ta sengna haraga dia khoi honorable prime minister ki meeting makhada act east policy haba kanjida act east policy ai kai no just lamben du ki som sakhina bi khaktara adu khaktanati chaukhulak bagi tungkon da Manipur da lakadori ba mawong se sigi sida khoi khwai pumna makna prepare ta hubam darka we Sigi preparations da tourism industry zi yam phajana chaukulan ba ma yam darka tabra haina khanjai one of the tourism sectors the revenue earnings hoji India is approximately 16 lakh crores neighbor revenue karis aduna akoi tungkona tourism sectors da khwaidagi maru oiba sigi stakeholders in the kana no hairaga government public duga akoi gi yamna maru oina ai wakhandadi media gi roles is of press and electronic ani maki roles yamna so man da ka ta bai ni khani Tarit Shuba Pay Commission Chatna Hangadabani Haina Thabak Lepagi Kongjang Changsiliba employees singna Haying Ningthau Kaba Fawbagi Manungda Masa Masagi Mathau da Hanjindrabadi Tangai Fadana no work no pay gi fibam fawba lakpayai haina finance ki thabak supuriba Deputy Chief Minister YJ Kumar na phongdokre ngasi hiang thang da pangthokpa thoram ama yawba lakpada ISTV News na akhana na unabada Deputy Chief Minister na haiki JAC ki demand asi pining da banate adubu pinana ba hotnabada chahida lupa crore lisemaga chamri rom darkar oiri masi pinana ba haujikmaki oina government ki paisa leitaba pambai ama thiraga tara manga shuba finance commission chingba laklaga pinana ba kan hotnari financial year loshilakpa matam oibana punna faminaduna kari tawba yabage haibadu mamutana khanana ba achumba khongthang oigani government ki di thabak lepa yadabanina thabak tagi pothakraba sing fawba kokhatuna thabak shuhanna ba hotnari haiki As and when required, Tomatam that Maquedum discussed out of me. Tamaram Daita di Akoshi pinning the Venete pinning Adu later the guy they pick it. I mean some quay young and one above 15 Finance Commission, Lapkan, quite lower Gamade, Tonan Honey. Adunatuna the implication 1,400 crore annually. Adugi de Quaid means late. Adunani, Sydney Mayam Ketan Ganta Minerga, Tonamakari. तो we आगे खुद के दो मधुमान तो निंगी है नहीं सुमाइन तो ना मैं आम दसु अपील तो जगह Manipur na liseng amaga chamapan humbura ni thoida statewood fanglaba matung kamjong da Manipur gi speaker Y Khemchan na ihan hana lakpada miyam na harau tiam na okre speaker Y Khemchan gi khongchera du kamo how art and cultural organization sinduna tha asigi tang ko ni thoida gi hauduna pangthorakiba kamo how cultural festival liseng ni tara Nepal gi humni chanba numita saruk yakhibani thoramdu da DC kamjong zuringla K. Chalhang social worker Nganchonmi Ramsang amadi ADC member Amo Semelsu Sarukyaki. Ukrul district ki tongan bamafam dagi lakpa cultural troops singna nat ki oiba jago ise kya utki speaker Khemchan na jahi tara manga rom political party mana lengak lambada National Highway 102A kham thengna fibam sokna thamlamba si laibak tibani National Highway sembagi thabak center government ki oibana haujik oiriba lambigi fibam asi photoga konana thagatuna sembinaba takshin gani ipa ipuna pangthok lamba thabak thoram sing ningsing duna khudum inba haibasi culture gi saruk amani Manipur da haukiba chahi khara wakhalga hakchanga lapna bagum leramba adu anoba government lakpadagi nauhauna na punsin bangambaga loinana ban blockade hanthakiba asi nungsinaba purakpagi ahanba khongthang ni haina lawi communication health amadi education chakwat handana lamdam ama chakal hanba ngamloi madugi damak miyam na afaba mihut khanba changi lamdam ama chakwat hanbada miyam gi mihut singna chapchaba thogdang logadabani kamjong chakal hanaba hotnabada mahaki maikei dagi lofam thokpa thogdang logduna takshin gani haiki Matam sang na Manipur si ban blockade amadi marak ki gyan tanadaba kaya na sakot padak fighting thinba state amoy na laklagasu Manipur da ano ba sasan na malakpadagi ano ba sarkar ama lakpadagi
चिंग तमगी मरकता लेरंबा पॉलिटिकल डिफरेंसेस तंपाक की लेबा तोंगान जाति सिंगी मरकता लेरंबा पॉलिटिकल डिफरेंसेस पुनमक फमिन रकांदा फोंग फोनो वारी सानरकांददी अखोई अमतनी हैबगी वाखलो सिंजनबा होरकपनेने न लौजरकांदा श्री नरेंद्र मोदी ने सुहाई नॉर्थ ईस्ट इंडिया साखुतना भारत साखुतपे यारोय नॉर्थ ईस्ट साखुतपा मतमदा मणिपुर हुंदोमगा नॉर्थ ईस्ट साखुतपसु यारोय चमानना उखुरुल अमदी कामजोन हुंदोमगांदा मणिपुर साखुतपसु यारोय Social worker Nganchonmi Ramsangna how haiba wahi asi Manipur gi ariba lairik singda mayek sengna yawba thengnari masina matam amada aikoi chap manaba thakta leirami haibasi takpani Manipur da ngasi chatnariba mayek asi how mayek hairabadi chingtam amatagi apunba mayek oibada pumnamakna yanagani masina aikoi maselgi marakta amato oina punchinbada mateng oigani speaker Khemchana kamjongda lakpa asi statehood fanglaba matungda ahanba thogdokni chingmi tami hena nungsinasi hairabadi cultural exchange toina sinba mathau tai kamjong district ki manung channa ka hena sothariba khul sing semgatnaba hotnabada anoba government asina mityeng changhaningi haiki district Ukhrul district Tangpur ki district ne Ukhrul district haibam tamda population chawba khun chawba mayam da chakhi akhoi gi phungyer kamjong ka somsing gi khun 60 to 70 100 villages taba household taba sidadi lakpiram de adu concern government sida appeal to ni made akhoi gi kamjong phungyer ka somsi amara interest ama lobby re heraga changes ama purak nabada akhoi mayam su khuthange habisi akhoi phungyer kamjong ko somsi su welcome to na ngairi habisi sarkar da haise Sajibugi nongma panba numittagi hiang thang lairembigi sanglenda pangthoktuna lakpa Basanti Pujagi mapungoiba thorom ngasi Bihit Puja Sandhi Puja na chingwa pangthoktuna chahonga hongba mara chetpa leibak ama oina ba thongnikhre hiang thang lairembi development seba committee na sinduna pangthokiba thorom aduda Deputy Chief Minister Y Joy Kumar Consumer Affairs Minister Karam Shyam MLA Radhe Shyam su sarukyakhi Deputy Chief Minister Joy Kumar na Basantagi matamda ima hiang thang lairembigi khubamda laknari basi tasengbadi leibaki yaifanaba chahonga hongnaba leibak mara tapna pananabani lairembi imana su leibak asi ing tappa chahonga hongba lamdam ama purakpa oirashinu hairi Seba Committee ki Secretary M. Jugindrona tang tara Nepal degi kuntaruk fawba pangthok liba thorom asina leibaki nungayai faba amadi tangdu leib taba purakna bani masi pangthok na ba hotna bada department ki makok thongba singna mateng pangbirak padagi pangthok pangambani tungdasu hena chauna pangthok na ba hotna bada mateng pangbiu haiki Manipur Pandit Loishana Sinduna Mahausadagi Chanarakpa Kongba Laithong Phatpa Sajibu Laikun Funbagi Thoram Ngarang Kongba Turelgi Nongpok Thangba Iril Turelgi Nongchup Thangba Dalaiba Angom Pokpa Amadi Ningthem Pokpagi Laifam da Pangthokre Tharamadada Art and Culture ki Minister L. Jayantakumar Khetrigao Kendra ki MLA Nahakpam Indrajit GTB gi Bor Senapati Amadi Angom Ningthausu Sarukyakhi Laithong Phatpada Thengnaba Potsak Singi Matung Inna Kumsi Chahi Asi Mahimarom Chungani Nongpok Maikai da ising mathi fongi leibaki thoidokpa wathok lanthok leite angang nupida tinget layet na bakhara legani hairi March 16 tagi India pumba chathagodoriba tha mapal dagi jahi tara manga fawbagi manung dalaiba angang singda measles amadi rubella vaccination campaign ki saruk ama oina Bisnupur district ki Jilla Parishad member Gram Panchayat Singi Pradhan Councillor Amadi Ward Member Singi Oiba Thauram Ama Mini Secretariat Bisnupur da Leiba Panchayat Resource Center ki Conference Hall da Pangthokre Hogdokpagi Thauram da DC Pawan Yadav Bisnupur District ki Adaksha TH Romabati CMO H Bebichan District Family Welfare Officer and Dinesh WHO ki Mihut Dr. Uspel Su Sarukyakhi Adaksha TH Romabati na Laina ani asi matam chuppagi oina muthat naba hotnabada miyam ki Mihut oiriba singi achoba thogdang lei maramaduna masigi matang da punna khangminnaduna lekai khudingmakta paujel asi sandoktuna tungi yumbi oigadoriba angang singi punsi kalhaunaba punna hotna minasi haiki hairiba laina ani sigi maramda khangnanaba aikhoiga loina jariba khunda lekai da leiriba miyam punnamakta hairiba laina singi sidagi tamthiraba laina sidagi aikhoigi tungi yumbi oigadoriba angang singi mapung sigu kalhausi haiba paujel ase aikoi punna cheminasi haibagi wakhalonda pangthokliba aduguba campaign amani DC Pawan Yadav na handak Tamenglongda measles na angang ani leikhidabagi pau tare maramaduna makhatana sigumba laibak thiba thogdok asi thoktanaba mipum khudingmak wakhal tahanba changi haiki
Not of that serious nature, 10 of them have already been discharged, but still people were infected for that. We have seen in Tamil Nadu district where 2 deaths have been reported as of now for measles. So we can see the nature. We also know that is one of the most deadliest disease, leading causes of death in India is measles. Kuntra Nipal Suba Red Army Uprising Day March Kuntarukna Lakpada Pre-Paki Military Affairs Committee Red Army ki Chairman na Lukki Mahut Sinduna Lebak Miyam Korkongi Member Party Sing Amadi Wesha Lamdangi Yawal Luk Khuding Maktai Kai Kumnabut Pagaloina na Yaifa Paujil Pirakli Chairman KH Sathi ki Cherol Amana Lebak ki Ning Tambabu Hanjinduna Chokhatpa Manaba Kunai Ama Purakna Bagidama Lisang Sitna Chatharakliba Ning Tam Yawal Iho Asida Laikhidraba Athoba Thobi Sing Sumsangda awaba khangliba yawaloi sing Indian Force ki miot minaida fibam soinaiduna punsi leliba pumnang makpo ikai khumnabu utle Ningtamba Chokhatpa Manaba Kunai Amagidamak Changsin Gadoriba Miyangi Ningtam Yawal Asi Apunbagi Oiba Pangal Amasung Lokshingna Oitokadaba Togdongni Maram Aduna Ekoina Hojik Mangda Thamduna Ahanba Kongtang Oina Changsin Gadabadi Ekoigi Miyambu Yawalgi Lokshing Haptuna Changsil Liba Iho Asida Saruk Yahanbaga Loinana Apunbagi Lingjel Sagatuna Ekoi Pumna Maki Common Enmity ki Mayokta Safu Kalaba Ningtam Iho Ama Changsin Bani Hari Yellow Ngaidagi Nushi Chanana Lemin Naraklaba Chingtam Masel gi Marakta Khaibung Tana Handuna Amaga Hatok Hananaba Thawong Indiana Ngasisu Lepalaitana Chathari Amadi Malemgi Mitmangda Genocide Chathari Haibasi Ifong Fongna Takli Haina Maral Siri Masagi Ning Tamba Mapung Fana Fangjanaba Amadi Ngakpa Ngamjanaba Thawrang Pumnamak Lokatkadabani Haiba UN na Kayarak Hana Warep Lawduna Amasung Malengi Laibak Sing the Taksinduna Lakli Maromdom Lepchabagi Hak Asi International Court of Justice ki Statute Article 38 Subadasu Marik Chumna Yauri International Convention on Economic, Social and Cultural Rights amasung International Convention on Civil and Political Rights ki Article Ahanbada Kanglup Natraga Furup Khudikmak Maromdom Lepchanabagi Hak Tanba Yahali Lamdam Masida Chathariba Miyamgi Ningtam Yawal Iho Asi United Nations na Ayaba Piraba Ihoni Masibu UN gi Tengbanga Loinana Nongmadi Soidana Ningtam Yawal Iho gi Panthung Yoba Ngamgani Hari Ngasidi Red Army gi Rising Day Thauram Pangthoklakpa Chahi Kuntra Taret Mapung Fare Chahi Khara Asida Red Army Singna Thongna Leina Indian Force ki Mathakta Khongthang Tengkhang Kayada Makal Kyagi Landa Chathaduna India da Chaithing Khara Makai Piba Ngamkre Masima Red Army Singna Kathokpaga Loinana Thauna Laina Ningtam Yawal Lanting Chathakibagi Mahini Matung Tarakpadasu Red Army Singna Indian Force ki Mathakta Hena Masak Thokpa Landa Kya Chatharakigani Haibasi Miyamgi Thajabani Hari Pahogi Marak Thatna Tema Bregama Changi Leper Solak Padili producing at Tava Hakchak Choktarba Tumba Chava Yaraktava Kung Hama Numaratava Singitabak Amata Naira Upaidi Jolip Syrup Amasu Jolip Capsule with Changi Sinavio Kaidurino Kanano Kaigino Kaidubio Masipumna Noi Levy Gari and Magatung Mungamdrone Hula like a Tony Kaliva Namai Kaidro Sembun Putoga Living Amdra Sembun Putok and Labing Amdrasu Impal Pelas the Salo I to Hanbalang of the Impal Pelas to get loan in a Impal Finance na long women the Gari loan we have from Java Pizzery Adom La Pam Gari Kurima Lobby Bayani Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. For the first time in Manipur, MS Sophia Traders brings you Railstar quality lubricants. Lubricants of all kinds of vehicles. Hydraulic oil, gear oil, brake oil, axle oil, coolant, bearing grease, etc. Now available at Railstar Building, Langtaba Leb, Imphal West and at authorized dealers across state for a smooth drive. Quick zone gidi Tatis College di. Mamal sumapang kuding chamane yo sumangaro pista salabrina. Ado sumatakta superlink footing gi offer mayamon pili city. Tas electric rang nusin bagum na yoti sinbayar. Dudi sanagi mohut yang na sinbayar andre.
Break matuna taram nokchiri makata pao. Lisingani kun faubada malaria laina mapung fan amutat abangam lagani haina state malarial officer Thokchom Surchandra na phongdokre Manipur state vector-borne disease na paumi singi advocacy mifam ama lamfel de labor state malarial conference hall da pangtokpagi thoramda wafamasi phongdokhibani tharamadu da national vector-borne disease control program gi biologist T Kaminina vector-borne disease na thokanba laina sing Manipur gi oina malaria Japanese encephalitis amasung dengue da hena thingne English singani tara tareta JE case chamaga marfu taruk dengue chamaga marfudra humdoi amasung malaria marifu positive oiki state malarial officer TH Surchandrana English singani kun faubada malaria miyoi bada sandok handaba Manipur gi oina ngamlagani haudik Frejol district ki PHC anigi mafam kharada malaria case leiri chahi asigi oina ngasi faubada malaria case nipan leire miyam da mapung fana awareness lehanduna checksin thaurang lokhat minabagi pandamda media gi su achoba thaudang lobinaba appeal tauri Manitko ge executive engineer amana agency asigi makhada thabak suba contractor amada nongmaina namduna kihele haina engineer gi mathakta ain gi ba thabak lokhat pinaba police da wakat khre hairi ngarang numidang pangthokpa paumigi mifam amada KH Chinglem bana numidang wairam pung mari rom taba aduwaida Manitko na Imphal International Airport ta paikatliba thabak sing corporation asigi chairman yengsinba lakhi Manitko gi makhada mahak masamaksu terminal expansion gi thabak shubani khongchat aduda loina rakhiba executive engineer Inau biga thabaki matang da marai khara yenaki maduda inau bina nomai satok laga mangonda kap kani haina kihanki asiguma thong asigi matang da singjamai police station da wakatuna inau bigi mathakta ain gi oiba thabak lokhat pinaba wakat kre karigumba mahaki punsida phattanung da thoklabadi engineer inau bina daitya pugadabani haiki Hedna AC engineer si laga akhoi workshop si yengbira matungda mana pigadaba akhoi engineering drawing gumba karigumba mayam ma pibi dagi mari khari yena dagi awai kum gar tawnare ma akhoi ga tawnar matung sida mana ikhang khangdana mana nongmai mari yena matung sida nongmai satuga mana kapchinga akhoi live attempt tawre akhoi ga hat kani hedna mana tawre azna akhoi di bichang changaju akhoi di lejate akhoi di adna mari lainaba authority na masigi posi legal action lobby hoi BJP Kishan Morcha ki Vice President Dr. Khetrimium Kalana Sinduna KB Sanapat laiba Yai Lel Children Home da lem lang bagaloinana Aadhaar card number gi thauram pangthokre Dr. Kalana Prime Minister Narendra Modi na sabke sath sabka vikas haiba pandam galoinana paikhaliba thabak thoram singi kana balobada Aadhaar card tangai fadana home ge angang singi su chithadana ba thoram asi pangthokpani haiki Malengi mafam matai da pangtok na bagum Ram na bamigi thoram ngasi wangkai ning tempukri mapal da laiba Ramji Temple da pangtokre ngasi gi thoram adu da Chief Secretary RR Rasmi amadi BJP Yuva Morcha gi Vice President M Baresh Sharma na chingbana sarukya ke pangtok liba thoram asigi maroi ba thodang loriba sajibugi mapani panba numit asi Ramgi mapo kumon numit ni numit asida Manipur gi tongan ba mafam dagi lakpa bhakta gyana Ramgi mingda sak sonduna thongni jaba amadi prasad phangminabana maruiba thauramni haiki Sise koigi prithvi gi mafam punamakta pangthokpagum koi Manipur da su koigi Prabhu Ramchandra gi koigi birthday celebration koigi Ram Navami mapani panba sajibu gi mapani paba sida koi nindem pukri mapal da leriba koigi Prabhu Ramchandra gi mandir asida Nictorol kaya dagi tor paduna ngasi bauta leptana sesi Prabhu Ramchandra gi Navami gi function asi adum ngasi bauta kaidna pangthoi masida ista koi gi sanapala maya mama masida thogan tawdana Sri Sri Govinda dagi koi garak na chingba thabi raktana masida koi gi rani mayam adagi bam pura maglak na mafam masida Sri Sri Prabhu Ramchandra gi Ram Navami gi thorum si masi sumaina pangthoi Kangpokpi District ki Manung Chanalaiba Sadhu Chiru National Plan Board Ministry of Ayush ki Makhada Saba Medicinal Plant Workshed Godown Amadi Dying Set Sangakre
Tharamadуда Ministry of Environment and Forest ki Director General Sindhan Das, Sadhu Chiru Khulgi Ningthau TD Droikha Chiru, Forest Development Agency Bishnupur ki Chairman K. Shyam, CEO RK Dorendra Jitsu Sarugyaki. Tharamasiga Iroinana, Numitnini Chathagadaba Medicinal Plan ki training amasu hogdoki, Khulgi Ningthau TD Chiruna, Ngasi Sangariba Building Asina, Khul Asigi Oiba, Government ki Ahanba Lanthumni. Sotha Duna Ladiba Khul Asibu, Government Mityang Changbiduna, Mapung Faba Chokot Pakul Ama Oina Bahotnabada Department Singna Ahen Bamityang Changbiu Haiki. Sida Bisimpur Division na workset amadi godon kam drying set medicinal plan amma lingkat pipa sida yamna government gi mathakta nungai phongdok sei. Director General Siddhant Das na lamdam asida fangliba biodiversity ase India gi oina yamna chawba mafam amakalli. Maram asina mafam asida fangliba hidak oina sijinnaba yaba pambi mana masing asi atangba makhal kya yauri masi yokhat nanaba pumnamakna hotnamen asi haiki. And which the people want to grow. Earlier the focus was only on what was the government's requirement. Now it is what the people want. Palm Sunday Thoram Manipur gi mafam kya da ngasi pangthokli Jesus Christ na nongadringai Jerusalem gi laisang da changlakhiba bu ningsing duna mafam kya da thangtup masa paiduna khongchat chatki Kakulong Baptist Church na su Palm Sunday gi khongchat Imphal gi mafam kya da chatki Red Seal Division Manipur Terrorist na lem na lang bagi camp ama Kambirol khul da ngarang pangthokre ke maduda khunja chahum yankairom lang bagaloina na hidak langthak singsu lem na piki CHC nungbagi doctor staff amasung BIPL na camp asida mateng pangki measles amasung rubella gi matang da su awareness camp amasinki MSF na lep palaitana chatharakli by academic campaign ekoi lairik ningthina tamsi amadi mahiroi loop asigi thabak thoram singda he na khumang choksin nabagi damak Bishnupur district committee nauna reform tawkhre miyoi kunmathoi na saba committee ama sembaga loinana Pukrambam Suman Kumar president Konsam Akashpu general secretary oina khankhre Manipur University na yumbu oiduna handak pangtokhiba chamaga manga shuba Indian Science Congress da ISCA Young Scientist Award Nilufar da pirakpada Heli English School na harau teamna okre ngarang pangtokhiba thoram aduda Citizen Club Soibam Lekai gi president Oinam Priyo Kumar DM College of Teachers Education gi professor Khuraizam Dinesh Heli English School gi principal Ningthau Khongdam Chawbasu Sarokyaki Nilufar School asida nursery dagi class 10 fawba tamlakhiba mahiroini Tha asigi kunithoi gi numidang wairam pung mariga minute yankhai chatpada Thobal Police Commando amasung kuntaruk subasam rifles ke punba kangbu amana Thobal Bazar area da thiba humbugi thabak chathabada pre-paki kedarama fare hairi Police Department gi PRO gi cherol amana fagalaba miyo asigi maming khumukcham Somendro chahi kuntra taruk apokpa laikhidraba Lila Singh Kakching Khunau Awang Bamol lekai dagini hairi Hauziyare bada maroiba paw amukahna Marging Polo Complex Chief Minister N. Birena Sangaduna Miyam da Kutsinakre. Thabag lepagi khongjang changsiliba employee singna hayengdagi mathauda hanjindrabadi no work no pay gi fibam phawba lakpa yai haina Deputy Chief Minister YJ Kumar na phongdokre. Amasong Manipur na lisemaga chamapan humdrani toida statewood fanglaba matung kamjongda Manipur gi speaker amana ihan hana lakpada miyam na harau team okre Aji pau bi na ISTV na pijaba pau matanga shadalo senjare meeting tabiri basing bamukan na khumje